ꯑꯍꯥꯟꯕꯗ ꯑꯣꯖꯥ ꯙꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝꯗ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯖꯅꯤꯡꯉꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯤ ꯏꯟꯈꯠꯂꯛꯂꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯒꯗꯒꯦ ꯃꯈꯣꯏꯁꯤ ꯀꯃꯥꯏꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯁꯦ ꯐꯣꯟꯒꯤꯕꯨ ꯑꯣꯏꯔꯁꯨ ꯑꯗꯨꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯗ ꯍꯥꯏꯕꯗ ꯋꯥꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯖꯥ ꯑꯗꯣ ꯃꯈꯣꯏꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯗꯨ ꯑꯣꯖꯥꯗꯒꯤ ꯈꯪꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯟꯗꯥꯔꯅꯤ ꯑꯗꯨꯗꯤ ꯊꯦꯡꯛ ꯌꯨ ꯃꯊꯪ ꯇꯥꯕꯤꯁꯤꯀꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯙꯅꯕꯤꯔꯗꯒꯤ ꯂꯥꯛꯆꯒꯦ ꯀꯥꯎꯟꯁꯤꯂꯤꯡꯒꯤ ꯃꯇꯥꯡ ꯑꯃ ꯂꯥꯛꯑꯦ ꯑꯣꯖꯥ ꯉꯁꯤꯗꯤ ꯄꯥꯎꯈꯨꯝ ꯄꯤꯁꯤ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ ꯁꯟꯙ꯭ꯌꯥ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗꯤ ꯂꯣꯏ ꯐꯖꯅꯤꯗ ꯑꯩꯈꯣꯏꯒꯤꯁꯤ ꯃꯃꯥ ꯃꯄꯥ ꯐꯠꯇ꯭ꯔꯤꯕ ꯑꯩꯗꯤ ꯑꯉꯥꯡꯗ ꯁꯥꯎꯗꯦ ꯃꯃꯥ ꯃꯄꯥꯗ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕꯀꯣ ꯀꯩꯅꯣꯗ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯐꯍꯟꯅꯤꯡꯉꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩ ꯐꯒꯗꯧꯅꯦꯁꯦ ꯃꯃꯥ ꯃꯄꯥꯅ ꯀꯌꯥ ꯈꯟꯗꯦꯕ ꯂꯥꯏꯔꯤꯛ ꯃꯆꯥ ꯃꯆꯥ ꯃꯣꯏꯅ ꯇꯝꯖꯔꯤꯕꯗꯨꯗꯤ ꯇꯦꯕꯜ ꯃꯊꯛꯇ ꯇꯥꯔꯒ ꯊꯋꯥꯏ ꯌꯥꯎꯗꯅ ꯂꯩꯕ ꯄꯣꯠꯅꯦꯕ ꯑꯗꯨꯒ ꯑꯉꯥꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯉꯥꯡꯒꯤ ꯂꯤꯚꯤꯡ ꯕꯨꯛꯁ ꯑꯍꯤꯡꯕ ꯂꯥꯏꯔꯤꯛꯅꯦꯕ ꯑꯩꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯩꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨ ꯌꯦꯡꯉꯒ ꯑꯉꯥꯡꯅ ꯃꯇꯧ ꯇꯝꯃꯛꯀꯗꯧꯅꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯂꯥꯏꯖꯦꯁꯟ ꯍꯥꯏꯁꯦ ꯑꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯃꯃꯥ ꯃꯄꯥ ꯃꯌꯥꯝꯁꯤ ꯑꯩ ꯁꯨꯝ ꯎꯖꯕꯗ ꯑꯉꯥꯡꯗꯤ ꯅꯤꯁꯥ ꯆꯥꯍꯟꯅꯤꯡꯗꯦ ꯃꯃꯥꯗꯤ ꯖꯔꯗꯥ ꯎꯝꯗꯅ ꯂꯩ ꯑꯉꯥꯡꯗꯤ ꯅꯤꯁꯥ ꯆꯥꯍꯟꯅꯤꯡꯗꯦ ꯃꯄꯥꯗꯤ ꯌꯨ ꯇꯤꯠ ꯇꯤꯠ ꯑꯗꯨꯝ ꯊꯛ ꯂꯩ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯨꯝꯕꯁꯤ ꯌꯥꯝꯃꯤ ꯅꯪ ꯁꯟꯙ꯭ꯌꯥ ꯍꯣꯏꯒꯤ ꯇꯧꯔꯝꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯟꯙ꯭ꯌꯥ ꯋꯥꯔꯧ ꯌꯥꯗꯦ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯦ ꯑꯗꯒꯤꯗꯤ ꯑꯩꯅ ꯏꯆꯥ ꯄꯣꯛꯄꯁꯦ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯁꯦ ꯑꯉꯥꯡꯁꯤꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯣꯏꯅ ꯑꯉꯥꯡꯁꯤ ꯃꯤꯔꯣꯜꯂꯛꯄ ꯅꯨꯃꯤꯠꯇꯨꯗ ꯏꯁꯣꯔꯁꯤꯅ ꯑꯉꯥꯡꯗꯨꯗ ꯍꯥꯏ ꯅꯪꯅ ꯉꯁꯤ ꯄꯣꯛꯀꯗꯕ ꯅꯃꯥꯁꯦꯁꯤꯅꯤ ꯅꯄꯥꯁꯤꯅ ꯁꯤꯅꯤ ꯅꯪꯅ ꯄꯥꯝꯗ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯅꯃꯥ ꯅꯄꯥ ꯑꯃꯗ ꯑꯣꯟꯊꯣꯛꯅꯕ ꯇꯧꯁꯤ ꯑꯩꯅ ꯑꯣꯞꯁꯟ ꯄꯤꯔꯝꯃꯗꯤꯅꯦ ꯃꯅꯤꯄꯨꯔꯗ ꯑꯩ ꯑꯉꯥꯡ ꯑꯃ ꯄꯣꯛꯇꯧ ꯃꯥꯟꯗꯦꯕ ꯑꯁ ꯃꯁꯤ ꯏꯃꯥꯁꯤ ꯀꯤ ꯃꯁꯤ ꯄꯥꯕꯁꯤ ꯀꯤꯌꯦꯗꯅꯀꯣ ꯃꯁꯤ ꯌꯥꯝ ꯊꯛꯄꯅꯤ ꯀꯥꯏꯅ ꯑꯗꯣ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯏꯒꯣꯟꯗ ꯊꯨꯡꯉꯔꯕꯅꯦꯕ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗ ꯄꯣꯛꯄꯁꯨ ꯌꯥꯎꯏ ꯅꯪꯕ ꯏꯃꯨꯡꯗ ꯄꯣꯛꯄꯗꯤ ꯌꯥꯎꯏ ꯌꯥꯝ ꯍꯦꯟꯅ ꯅꯪꯕ ꯏꯃꯨꯡꯗ ꯄꯣꯛꯄꯁꯨ ꯌꯥꯎꯏ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯃꯃꯥ ꯂꯩꯒꯗꯕꯁꯨ ꯌꯥꯎꯏ ꯈꯔ ꯂꯩꯔꯒ ꯃꯄꯥ ꯂꯩꯒꯗꯕꯁꯨ ꯌꯥꯎꯏ ꯑꯗꯨꯃꯥꯏꯅ ꯃꯈꯟ ꯃꯈꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯗ ꯂꯩꯕꯅꯦꯕ ꯑꯉꯥꯡꯁꯦ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯦꯕ ꯑꯗꯨ ꯇꯨꯝꯃꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯏꯁꯥꯏꯒꯣꯟꯗ ꯊꯨꯡꯉꯔꯤꯕ ꯑꯉꯥꯡꯗꯣ ꯑꯣꯞꯁꯟꯁꯨ ꯂꯩꯖꯗꯗꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯔꯟ ꯑꯣꯏꯅ ꯂꯥꯛꯄꯗꯨꯒꯤ ꯈꯟꯕꯤꯔꯒ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯀꯥꯏꯅ ꯈꯔ ꯈꯟꯕꯁꯨ ꯆꯪꯉꯦꯕ ꯊꯤꯌꯔꯤ ꯂꯥꯏꯔꯤꯛꯇ ꯂꯩꯔꯤ ꯃꯌꯥꯝꯁꯤꯗꯤ ꯀꯔꯤꯝ ꯅꯠꯇꯦꯕ ꯂꯥꯏꯔꯤꯛꯇ ꯂꯩꯔꯤ ꯃꯌꯥꯝꯗꯨꯁꯨ ꯃꯤꯅ ꯏꯔꯛꯏꯅꯦꯕ ꯑꯩꯅ ꯈꯜꯂꯒꯗꯤ ꯃꯗꯨ ꯊꯣꯛꯂꯛꯀꯗꯕ ꯄꯣꯠ ꯃꯌꯥꯝꯗꯣ ꯑꯗꯨ ꯇꯧꯖꯕꯗ ꯌꯥꯝ ꯀꯥꯟꯅꯅꯦꯕꯀꯣ ꯑꯗꯨꯅ ꯑꯉꯥꯡꯁꯤ ꯆꯍꯤ ꯑꯃꯗꯒꯤꯅ 5 ꯐꯥꯎꯅ ꯀꯃꯥꯏꯅ ꯌꯣꯛꯀꯅꯤ 6 19 ꯐꯥꯎꯅ ꯀꯃꯥꯏꯅ ꯌꯣꯛꯀꯅꯤ 12 53 ꯐꯥꯎꯅ ꯀꯃꯥꯏꯅ ꯌꯣꯛꯀꯅꯤ 10ꯒꯤ ꯃꯊꯛ ꯌꯧꯈ꯭ꯔꯗꯤ ꯂꯥꯏꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯦ ꯑꯇꯩ ꯅꯠꯇꯕꯗ ꯑꯃꯗꯒꯤ ꯌꯥꯝ ꯇꯦꯟꯕ ꯄꯣꯠꯅꯦ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯃꯗꯒꯤ 5 ꯐꯥꯎꯁꯤꯗꯤ ꯑꯉꯥꯡꯁꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥꯗꯧꯅ ꯌꯣꯛꯏꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅꯀꯣ ꯌꯥꯝ ꯂꯨꯅ ꯇꯧꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯄꯣꯠꯇꯨ ꯃꯣꯏꯗ ꯌꯨꯝꯐꯝ ꯊꯣꯟꯕꯤꯕ ꯊꯤꯅ ꯇꯧꯕꯤꯗꯕꯀꯣ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯄꯣꯠꯇꯨ ꯌꯨꯝꯐꯝ ꯊꯣꯜꯂꯀꯥꯟꯗꯗꯤ ꯍꯌꯦꯡ ꯅꯪ ꯍꯥꯏꯔꯤꯉꯩ ꯌꯥꯅꯦꯕ ꯊꯤꯗꯤ ꯇꯧꯕ ꯊꯤꯗꯤ ꯐꯨꯕ ꯑꯉꯥꯡꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛꯏꯅꯤ ꯀꯥꯏꯅ ꯇꯧꯕꯁꯤ ꯑꯉꯥꯡ ꯃꯆꯥꯗ ꯆꯠꯅꯗꯦ ꯃꯣꯏꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯀꯔꯤꯃꯨꯛ ꯇꯧꯕ ꯉꯝꯗꯕ ꯃꯇꯝꯅꯤꯅ ꯃꯤꯒꯤ ꯃꯇꯦꯡ ꯐꯖꯅ ꯄꯤꯕꯤꯕ ꯑꯗꯒꯤꯗꯤ ꯆꯍꯤ 6 19 ꯐꯥꯎꯁꯤꯗꯤ ꯅꯤꯡ ꯌꯥꯝ ꯇꯝꯃꯛꯑꯅꯤ ꯃꯁꯥꯅ ꯂꯣꯏ ꯇꯧꯅꯤꯡꯉꯛꯑꯅꯤ ꯆꯥꯕꯁꯨ ꯆꯥꯒꯦ ꯍꯥꯏꯔꯛꯑꯅꯤ ꯈꯨꯠ ꯁꯝꯕꯤꯒꯅꯨ ꯍꯥꯏꯔꯛꯀꯅꯤ ꯐꯤ ꯁꯨꯕ ꯌꯥꯎꯒꯦ ꯍꯥꯏꯒꯠꯂꯛꯀꯅꯤ ꯐꯤ ꯁꯦꯠꯀꯦ ꯍꯥꯏꯔꯛꯀꯅꯤ ꯈꯣꯡꯎꯞ ꯇꯣꯡꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯃꯅꯤꯡ ꯇꯝꯃꯛꯄ ꯃꯇꯝꯁꯤꯗꯤ ꯄꯣꯠꯇꯨ ꯃꯥꯅ ꯃꯅꯤꯡ ꯇꯝꯍꯟꯕꯗꯨꯗ ꯃꯃꯨꯠ ꯇꯥꯅ ꯍꯩꯅꯅꯕꯒꯤ ꯑꯩꯈꯣꯏꯅ ꯈꯔ ꯌꯦꯡꯕꯤꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕꯗꯒꯤ ꯃꯥꯒ ꯇꯤꯟꯅꯖꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯍꯥꯏꯕꯅ ꯍꯦꯟꯅ ꯂꯨꯅ ꯂꯧꯔꯛꯀꯅꯤ ꯑꯗꯣ ꯃꯣꯏꯒ ꯇꯤꯟꯅꯕ ꯃꯇꯝꯗ ꯃꯃꯥ ꯑꯣꯏꯕꯁꯤꯡ ꯃꯣꯏ ꯇꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯨ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯂꯩꯃꯤꯟꯅꯔꯒ ꯔꯤꯒꯨꯂꯦꯁꯟ ꯇꯧꯕ ꯆꯪꯉꯤ ꯁꯦ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥꯗꯨ ꯑꯩꯅ ꯄꯨꯡ 5ꯗ ꯁꯥꯟꯅꯕ ꯆꯪꯉꯣ ꯂꯣꯏꯁꯤꯜꯂꯒ ꯍꯥꯏꯕꯗꯨ ꯃꯥ ꯆꯪꯅꯤꯡꯉꯦꯕ ꯃꯃꯥꯟꯅꯕ ꯑꯇꯩꯗꯨꯅ 6 ꯐꯥꯎ ꯁꯥꯟꯅꯅꯤꯡꯕꯅꯤꯅ ꯃꯥꯁꯨ ꯂꯩꯇ ꯌꯥꯗꯦꯗꯅ ꯄꯨꯂꯞꯇꯨ ꯃꯥꯟꯅꯕ ꯄꯨꯂꯞ ꯁꯦꯝꯃꯤꯟꯅꯕ ꯑꯗꯩ ꯆꯥꯛ ꯄꯨꯂꯞ ꯆꯥꯃꯤꯟꯅꯍꯟꯕ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯥꯛ ꯊꯥꯡꯉ ꯆꯥꯕ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡꯁꯤꯡꯁꯦ ꯁꯣꯁꯦꯜ ꯑꯣꯏꯍꯟꯕ ꯍꯥꯏꯗꯤ ꯐꯥꯖꯤꯜꯂꯒ ꯇꯤꯟꯅꯔꯒ ꯃꯥꯡꯅꯤꯡꯉꯥꯏ ꯊꯝꯕꯒꯤ ꯄꯣꯠꯇꯨꯃ ꯇꯧꯕꯤꯗꯕꯀꯣ ꯑꯇꯦꯟꯕꯗꯅꯦ ꯊꯝꯖꯔꯤꯁꯦ 19 ꯍꯥꯏꯔꯒꯗꯤ ꯑꯉꯥꯡꯒꯤ ꯃꯀꯣꯛꯇ ꯌꯥꯎꯔꯝꯕ ꯅꯨꯄꯥ ꯃꯆꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯃꯥꯗꯣ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯨꯄꯤ ꯑꯃ ꯌꯥꯎꯕ ꯍꯧꯔꯛꯑꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯥ ꯃꯄꯥ ꯃꯥꯏ ꯃꯀꯣꯛꯇ ꯌꯥꯎꯕꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯌꯥꯎꯕ ꯍꯧꯔꯛꯑꯅꯤ ꯍꯥꯏꯗꯤ ꯍꯥꯏꯗꯣꯔꯛꯑꯣꯏꯀꯣ ꯑꯩꯈꯣꯏꯗ ꯌꯥꯎꯗꯤ ꯌꯥꯎꯔꯕꯅꯤꯀꯣ
चाबदा तुम्बदा दुम निंगसिंगाबनी अदुई मतमदुददी इमानब तौना लूना तिनबा मागे अरोन थुपसी खंगबसु याम हेनगनी अदुगा चलिब लंबीदु निंग याम तमनबियो मतोमदा वारे लौचजनु लालकपदुना कन्विंस तौलगा खोइना सेंबीबा कुन योगदी मा तोप तौग्रनी अदु ngसाइगी मोबाइल पाइबदुदी खोइना रेगुलेशन तौबिगदबनी आगांसिंगदा मोबाइल पाइब यारोय हाबसि ममो याम साउनिंगी नंगिजु नोंगमा इमनुंगदा पुंग अमदी मतम लेगान पुंग अमा यानरगा ककपियु नंगना पुंगदु ककपिरुनु माना पाम्बा इना पाम्बा पुन्ना वारी सामिनरगा ककपिरगा नुंगतिगी यंगनबियु पुंग अमा खक यंगबसे कैम कायदे ऑस्ट्रेलिया ददी पुंग अमा हेनबदा $53 million फाइन नि चाइना दना जेल नि ममा पादोको अदुना मसी रेगुलेशन तौरदे दम याबने आई युमदा तौई यायबको आई स्माइ तौबिरो अदुगा लोइसलपदा अमगा हाइजनिंगिसिना ममा पा ओइबो खोइसि यामतंग फाजी अंगांग मतौ तमनबको नुंसीबा वाई ngang खना चेना तौदबा इसौ लांगदबा थबै ngang फजना सुबो खोटपा चांग नायबा पुंजिंगजे पुंगजे मतंगा मांगंदबगी ममीगदु ताहनबा अदुगा साक सामिनबा मनुंगतिगी काउबिरनु थबक सुबो मतमदा ngang अदुम यहनबियु जापानदि थबक सुबदा साक साबदा यहनदबसु यादे लारि पादबदि याय मोय साक सामिनदबा थबक सुमिनदबदि यादे हायबा सिना इमोशनल क्वेश्चन थमोयगी मरिदु पुरकदोइनी सुमाइना यामना बेसिक ओइबसिबोक्ति खंगागा अंगांग सेमदु मथौ ताब्रा इना दमाइ थमजगे आई मथंगजी राजदा पिजर के संध्या को